Taramathoi Suba, Manipur Legislative Assembly ki Tarasuba Session, Governor Dr. Nazma Heptulana Warwal Piduna Hogdokre, Chief Minister Birena Mahaki Ihan Hanba Budget, Lisingani Kun Mathoi Putokre. Chathariba Assembly Mifamna Sanamahi Lining Bu Lebak Asiki Religion Census Data da Yahanaba Warep Laudrabadi, Sanamahi Lining Chetpa Amasung Yokat Paluk Sing Assembly that forms the Lagani Haina veteran politician or Joina Fongorakli. Sajiwa Zil the Lake the bus say Kuwaris Mistigi, Mayok the same Kiba JS in a Manipur Human Rights Commission that case Hankatuna Misi as the General Review Sing, Jairak Fanghanabat Taksilagani Heidi. Tongan ba examination center Chamaga Amada Science Arts Samadi Commerce ki apun ba Mahiroi Lising Kunmapan ga Chama Manipuri na Taruk Yaduna Costem Niloga class 12 ki examination ngasidagi hokre. Amasung Lebak asigi ahal Sanaroi Lising Mari Henbana Taruk Yaduna Kuman Lampak Men Stadium the Chatarakliba Nipumathoi Suba National Master Athletics Championship Ngasiloshin Kre Manipur na overall team champion oide. Member Kurumzari. Adum neng video was impact news ni ay kangin bam thoy no henbi. Hawzi pungja si phabu gi maroi ba pausing miyam te pizari. Taramathoi Suba Manipur Legislative Assembly gi Tara Suba Session Governor Dr. Nazma Heptulana Pung Amaga Minute Taranipan Sangba Warol Piduna ngasidagi hokre. Chief Minister Nongthombam Birena Ihan Hanbo oina senba chahi lisingani kun mathoi gi oina lupa koti lising kun chama nifutaru ki budget estimate house to puthokre. Governor Dr. Nazma Heptulana Lengakna Paikat Kiba Masak Thokpa Thabak Singh Mahaki Warolda Mayek Singh Napanke. Madugi Manungda Manipurda ILP Lakhiba Drug Ki Mayokta Changsilakliba Thaurang Singh Nupi Singh Gidamak Paikat Kiba Thaurang Singh Amadi Tongan Department Singh na Paikat Bat Thabak Kaya Mahaki Warol Gi Manung Channa Thamke. Governor Gi Warwal Manung Channa Ministry of Donor Gi Matinga Luinana North East Special Infrastructure Development Scheme Singh Maru Aina Water Supply Power, Connectivity, Tourism, Amadi Education, Amasung Hakshel Gilamda, Infrastructure, Semgat Pagitangai for the Veladiba Asi Menkatnaba Tabak Paikatli Haiki. Lupa Koti, Chaniga Subnamari, Changadaba Apunba Project Mapan Sanction Torakle Hainasu, Governor na Funduki. Amarom the Lupa Koti Lising Teret Chamga Kunmari, Changadaba Atopa Project, Chamaga Marfumanga, Yingsin Binanaba Ministry of Donor da Anoba proposal Thakre Haikibaga Luinana, proposal Adusu Soidana Yarakani Haibagi Tazaba Fundoki. BJP Niluchingba Manipur Lengak Asigi Mari Suba Budget Puthokladuna Finance in Charge Su Oiriba Chief Minister Nongthombam Birena Senba Chahi Lisingani Kun Mathoigi Apunba received Ase Lupa Koti Lising Kun Chamani Futaruk Oigani Haina Pari Haike. Loina na Masigi Manung da Lupa Koti Lising Tarani Pan Sup na Marfu Humdoina Revenue Receipt ni Amadi Capital Receipt na Lupa Koti Lising Ani Sup na Humpu Humdoi Oigani Haina Pari Haike. Upon the revenue expenditure no lupa koti lising tara taruk chamri ni fumanga oigani haina pari amasung capital outlet na lupa koti lising ahum chahum nifu taruk oigani haina pari haina CM na fungdo kibaga loina na masina ing lising ani tara mapan kungi revised estimate tigi lupa koti chahum marfudra taret hengatli haike loina na fiscal deficit na lupa koti lising ama Chahum Humpu Humdoi Oigani Haina Pari Hainasu Chief Minister na Fongdoke. Nakalam Romdangasi budget Puthokpada Paumi Singhi pension Gisenfam Hinganabagi Matangsu Chief Minister na Pankibaga Luinana Lisingani Taramapan Kunda Lupa Lak Manga Hablamba do Senba Chahi Lisingani Kun Mathoigi Oina Lupa Lak Kun Hap Nanaba Taurang Tauri Haike. Ngasigi mipam aduda Business Advisory Committee lisingani kungi trying to super report amadi supplementary demands for grants lisingani taramapan kunsu Chief Minister na House to Puthoki.
Houses Athariba State Assembly Mifamna Sanamahi lining Asileba Asigi Religion Census data da Yahanaba Warep Laudrabadi State Asida Ladiba Sanamahi lining Chitpa Amasung Yokat Balup Singna Manipur Miam Galuinana Assembly the Thomzilagani Haina veteran politician O Joina Fongdorakli. Wafamasi Yelhomi Taupaina Sinduna Manipur Press Club Tapangtokiba Paugi Mifamda Fongdokibani. State asida Ladiba Sanamahi lining Chatpa Amasung Yokat Balup Taramangana Saruk Yaduna Pangtokiba Paugi Mifam Aduda Ojoina Makata na Hai Sanamahi lining Asi Southeast Asia the Laiba Ariba lining Singimanungda Amani lining Asi Leba Asigi Religion Census data da Yohananaba Haukibachahi Lissing Anida Mahak Masamak Yauna Matamadugi State Assembly da Leba Asigi Religion Census data da Yohananaba Resolution Ama Mup Toba Lake Krabani Adubu ngasi faubada thabakto onthokpa ngamdana leiri masi yamna laibak thibani sanamahi lining asi lebak asi religion census data da yahan ba haibasi lamdam asi yelhomi sing kannanaba amasung masak thokna thamhauna ba thorangni masi lamdam asi gi tungi yelhomi mirol sing gi damaktani haibasi khangminasi haiki Imo Virenci Minister koi seminarim report si koi ki house ta submit tor ga thamgre submit tor matung dagi ngasi baw de sahi tara tuksibre adu di what the parliamentary system of democracy what is the procedure house ta karimba koi ki committee na report ma pira report to house thamaba house ta makanda matu malem gi prithvi da chanai parliament jing da ha hungi manung da implement tonai implementable koi hoje Manipur government na to haning basi government gi mai kai da gi religious minority ni haiduna koi sanamai si lauthokpiba hojik census si sahi amkhakta ngaire matam nangaroi damni hadaki sida nanghaudra sahi 13 ama delay tawdori ne it is the high time adai the government adungba file ga namsan thambai yang popot ne abangon Biren mangna si minister oiraba ikhoina su si thiema su piramina I feel that I believe that he will remember Manipur Sajiva Zil the Lake the bus say Kuwaris Missy Gimayuk Semkiba JSC na Manipur Human Rights Commission the case Tangatuna Missy Asida Cheneri Bamio Singh Cherak Panghana Bataksilagani Haina JSC ki convener Habibullah na Fongdorakli Manipur Press Club the Pangtokpa Paumi Singa Unaba Amadawa from Asif Fongdokibani Paumi Singa Unaba Aduda Habibullah na Makatana Hai Lilong Dam Makadagi say Kuwaris ki Missy Gimatangda JSC na Kokiba General Strike Chief Minister SP Thobal amasung SP Imphal West ka ngarang numidang phaminaduna yasinaba purakpadagi General Strike handokle ngarang yanakiba wafam sing adu lengang na atuba matamda thabakto onthoktaba taragadi miyamgi oiba mifam pangthoktuna makhataba khongjang changsangani haiki Manipur Central Jail Sajiwada ayam chingnani mongda sina phangkiba Sheikh Waris Mahaki Matang da Same Kibazi Esiga, the Manipur Sarkarga, Maroin Honorable CM Amadi Infan, Westki SP, Thawal SP, Puna Famina Duna Yasinava Madipurakre, Missy Esigi, Tumba, Langla Langin Putoknabaki Damagda, Magistral Inquiry Ama, Tubada, Nasimaktagi Horaga Tauba, Haino Daramasu, Toe, Inquiry Asi, Government of Manipur, the Numit Kunchani Manunda, Kalang Nabagi or Daramasu Tokre, Numita Duty Taba, Jailgi Authority, Humamanaki Suspend Tauba, Sikribanga Sigi. Imung manungda masaga chanaba government job ama piba ex gracia gi 5 lakhs amana khudakta piba haibo famsing asida famsing asi yana khibagaloi na GSC na changsan gani haina laukthokkiba khongjang sing adu matam khara gi oina akhoi suspend tawre haina GSC gi maikai digi press media ai khuthangda khanganjari Council of Higher Secondary Education Manipur Kosem Naloba Chahi Asigi Class 12 examination ngasidagi pangthokpa haukre. Tongan ba examination center chamaga amada science arts amadi commerce stream gi punna mahiroi lising kunmapan ga chama nifu marina exam asida sarukyari. Pamdaba thokdok sing thoktanaba examination center singi akoibada security gi akanba checksel thorang lokhatke. Ngasi examination asigi ahanba English thokpa numita center singda tariba invigilators singi mathakta council amadi mahiroi lop singi flying squad team na akanba checksel thorang lokhatuna mahiroi singna aranba pambai sizinadana ba thorang lokhatki Panbayai exam asiga mari lenana examination center singi meter chani gi akoibada curfew thamle haina lo na thinkraba lalholov KYKL amadi KCP ani gi apunba Alliance for Socialist Unity Kangleipak Ashok na lauthokkibasu laikrabani
Kosemna loba class 12 ki examination Jiribam district asu mapung phana pangthoki. District asigi oina ngasi examination asigi ahoba numita center ani Jiribam Higher Secondary School amadi Borobekra Higher Secondary School da puna mahiroi chani marfudrani pana exam thaki. KSA District Council Jiribam amasung MSF District Committee Jiribam gi thomi singna Jiribam gi manung hanjin ba mafam da leiriba Borobekra Government Higher Secondary School da exam gi fibam chatuna yengsan ki student union singa yamna fazana kumna yengsenba matamda akhoi thongnau gi mapanda si maset akhoi hojiki tharibe exam sigi subject siga related oiba akhoi guide paper amadi khuneiba akhoi si maset mayama taba thenaki maramaduna akhoi mari lenaba authority na haribe exam si makha tana tharakada exam singa singda akhoi yamna mong morin tana ngasidagi su hena amuka hena nium sumna thana bagi damakta akhoi Jiribam da leriba MSF amadi KSA gi maikedagi appeal tawjari Nakalamurumda class 12 exam gi ngasi ahobu numita mahiroi taruk ki mahut sinduna exam tharamba mioi taru council na tanthokre mioi sing asina center ahumda mahut sinduna exam tharambani hairi tanthokiba mahiroi sing asi Chilchil Asian Mission School Kanglatombi dagi ama Kakchin Khunau College dagi ama amasung Model English Higher Secondary School dagi ahumni Mahut sinduna exam thahan kiba mahiroi tarukmak chathariba exam asigi makha taba subject sing exam thabada athingba thamle hairi Imphal West ki thiam lesang khongda nauna tharambadagi kairaklaba koila sing ngarang JCB sizinaduna lokthokre Wangoi gi area da leiba akaiba mafam singi oinadi ngasi fawba ahong bulaitana leiri Thasigi tarada impact news na mayai lambi ki wangoi dagi thiam le shangkhong fawbada quality yaudana koilas thabadagi mafam kayada phakatpa amadi kaire haina paw ama phongki paw adugi matung inna lambi asi mari lenaba authority min eng changlaklaba matungda ngarang JCB season aduna thiam le shangkhongi area da chauna kaiba mafam sing adu lokthokibane adubu wangoi area gi tongan tongan ba mafam kayada chekhairi ba sing adudi ngarang JCB na Phakatpa aduda yauram khide ningsingba yabadi impact news ki paw adugi matung da marilenaba public works department ki additional chief engineer 3 T Ravindra Kumar ga impact news ka unabada lambi ase Manipur ki maming leraba works agency HBS construction material private limited na department ki ayaba yaudana sukhibani haina phongdorakhibani adubo HSV SK Maikei dagidi Makoiga verbal oina thabak pinasi haina ba mioi kharana Makoi khanghalamdana surambani haina phongdorakhiba laikhrabani Nakalamuram the Marilyn Department amadi company gi ayaba yaudana mayai lambi gi wangoi dagi thiam le shangkhong fawba quality yaudana koilas thaba da chenaba sub contractor gi mathakta lenga ki public works department na action amata lokhat loidori February tarada impact news ta yaukiba paw adugi makha tarakpa oina impact news na ngasi public works department ki additional chief engineer 3 T Ravindra Kumar ga unabada thabak asi department nadi HSVS na subani haina hairabasu HSVS nadi thabak asi makhoina suban natte hairi makhoiga Jilhai oina thabak pinasi haibel lanai subcontractor kharana makhoida hairam dana sukhibani haina phongdokiba leire marabasna HSVS na thabak asi makhoida hairam dana haukhibani haiba asi maram chade maramasna Karigumba department na action lokalabasu lanai subcontractor sing aduda lokatloi HSVS ta oina lokatkani haina T Ravindra Kumar na impact news ta phongdorakli HBS na ojiki suri ba midu magi mi nate ma khangdana surame haibududi dang haimalle haidar maga yana ba mi natana ani unauthorized ba mi a khangde b khangde amna changjalu raganda thabak to ma aina horu ya ponte mi duna horu ya ponte ba magi mi oibagi ma muina hobjan ba oram mane ba ko adudi lokhat tar cho koi HBS ta lokhat kan haidi e dura lawro roi
मागी पोर्सनदा मा खंगमदन थबक सुए हारगदी मांगोंदा तौरकाना कनानो सुरीदो कमाइन तौबनोदो मांगोंदा हंगाकांदा अखोइन एक्शन लौरसो अदुगी कनोदुर चलने डायरेक्ट ए गी बी दुरदि अखोइन चटकिरोयबको खुंद्राकपम एसी की मनुंग चनलेबा युमनाम पाटलो एरिया दा थोंग अमा साबगी मतंग दा चयेतनब लेरंबा अदुगी मतंग दा हाई कोर्ट ना शेड्यूल गी वांगमदा साबा यारोय शेड्यूल गी मतुंग इन्ना सागदबनी हाइना लाउथोकले हाइना पीडीसीसी की जनरल सेक्रेटरी थौदाम हेमजित ना फोंदोरखली PDCC na sindna ngasi Manipur Press Club te pangthokiba pawgi mifam amada Hemjit na makhata na hai thong asi sabada Khundrakpam AC gi MLA amasung Works Minister Anina Loktu na duna Khundrakpam AC da achauba namthak ama taure haiba khanglakpadagi AC asigi miyam gi mahut sindna PDCC na High Court ta tha asigi anida PIL ama thaki Maduda High Court na schedule gi wangmada saba yaroi schedule gi matung inna sagadabani haina laukthorkibani Masigidamak High Court pu hainingai leitana thagatli High Court na laukthorkli bawafam asina Khundrakpam AC gi MLA amasung Works Minister Anida lo lei haiba khanghan bagal loinana mari leinaba department singi miyoi singda achauba para ama tambire haiki सरकार की यामना डायनामिक ओये ना सो हाइरिबा वर्क्स मिनिस्टर मसामकना हाइरिबा चेन्नई हाबसु ई मसाना फोंदोक पिरकले अदुगा माना असेंबली सु फ्लोर दसु खोंगिबा लोनेनो लोकल एमएलए मसाना सु चाहिम रा सोरि याम कल्ली हाइरिबा थोंजाय फोंदोक पिरकसिना सुम लेबा की ओइबा फमनायबा लुसिंगबा सिंगना मनुंगदा लौतुनरगा थबक तौरे हाबिसदगी अचुंबा छेंगबा वायन फांगना बहोनबदा अखोय पीआईएल थादना ऑनरेबल कोर्ट अखोय चचबन हाइरिबा कोर्ट की पीआईएल नंबर 4 2020 आई सामक पीडीसीसी की सेक्रेटरी अमदी प्रेसिडेंट ना पिटिशनर ओइरगा थाजबनी मदुगी कोर्ट की रिजल्ट ओइना खुंडाकुं केंद्र खकी नतबा मणिपुर पुंबदा लैरिबा पीडब्ल्यूडी ना तौबा थबक खुदिमक शेड्यूल यावदम तौगदमने हाइबा ऑर्डर मा ताबिरकले असुगुमलबा ऑनरेबल कोर्ट ना लौरकलिबा पिरेबसे थागतप फोंदोकचरी असुगुमलबा ऑनरेबल कोर्ट की याथंग इंदबा तारगदी अनोब लेंगा सिदा मियाम थाजबा थमीबसे मियाम थाजबदो मांगलागनी हाबसे अखोय पीडीसीसी साइटगी थमजरी Ease of Living Index 2019 survey da housing fawbagi oina lamdam asigi miyoi marfudra humdoidagi feedback lakle haina Imphal Smart City gi Chief Executive Officer TH Hari Kumar na phongdokre Palace Compound da laiba City Convention Center gi mini conference hall da Paumi Singa unabada Hari Kumar na Ease of Living Index 2019 asi laiba asigi city khuding da leiriba miyam da Masagi City adugi punsirol amasung masak mawong gi matang da feedback lobagi survey amani survey asida Manipur gi oina Imphal City bu masak henna khanghanba amasung semgat sagat pada mipum khuding gi mating chauna changi Hariba survey asi tha asigi amadagi kunmapan phawba chathagadabani hiram asida miyam na wakhalol da fawriba adu phongdok piduna Imphal City bu henna masak thokpa city oihanba ngamgani Maramasina Ease of Living Index 2019 survey the saruk yabiduna Imphal City gi maramda www.eol2019.org citizen feedback da natraga mobile apps ki kuthang da haining ba khudingmak phongdokpiyo makhatana miyam da hena khanghananabagi pandamda lakliba tha asigi tara taretagi hauduna ahanba oina mahiloishang singda kem hangdoktuna feedback launanaba thorang tauri madugi tungda hospital bank kaithel yauna miyam tinba mafam singda kem taungnabasu sem sari haiki लाइबा रेस्पॉन्स सी जुबाउदा कोई सी 93 फीडबैक दकी वीक सिदा जुबाउदा कोई फंगे हाइबा फीडबैक सी की लोगो दरबा फीडबैक सी कोई थम गवर्नमेंट ऑफ इंडिया न ओपन तौर थमी बसी फरवरी की तारीख अमदगी 29 फरवरी हंदगी फरवरी से होनी कोई प्रिंट एंड मीडिया की थ्रू द कोई इम्फाल की सिटीजन में हम पुनमक पु अमुकम कोई की स्मार्ट सिटी की माइगे दगी कोई अमसुंग माहुत की माइगे दगी कोई नमु अपील तौजरी सी मयामना मैक्सिमम पार्टिसिपेट तो बिरगा सिटीजन फीडबैक सर्वे सिदा योबियो नेक्स्ट वीक तगी मंडे दगी बैंक कुंबा कनो यामना मी याम तिनबा दगी मार्केट कुंबा कनिगुम सिदा कैंप हांगदोक चरगा कोई मयाम की सिटीजन पार्टिसिपेशन सी फीडबैक लौनबसी कोई प्रोग्राम तब होजरे matang size break ama lojage break ki matung da numit nini chupna chathagadaba kunmathoi suba North Eastern Economics Association nia ge annual conference ngasi Manipur University da hudokhi bagi pau amadi Manipur amasung malingi tongan tongan bai pau sing puduna laksage impact news to meet yang ta duna lebio ma'am amukana taram nok chari bulletin asigi makhata ba pau miam de pizari Manipur University ki Department of Economics na sinduna numit nini chupna chathagadaba kunmathoi suba North Eastern Economics Association ge annual conference ngasi Manipur University da hudokre
Manipur University ki conference holder NIA ki annual conference hokdokpagi thoram aduda Manipur University ki administrator Journal Singh Bodo and University ki Vice Chancellor Professor Ladu Singh, Manipur Technical University ki Vice Chancellor Professor L. Tombi Singh, Northeast Region Vision 2020 Donor Government of India ki Hanagi member Professor N. Mohendro, NIA ki President Professor Homeshwar Goswami Yauna, Miyoi Kayana Saruk Yaki. Conference hokdokpa thoram aduga mari leinana Manipur University ki administrator Journal Singh na haibada Northeastern Economics Association ki meeting makhada state asida association asigi annual conference ama tongan ba issue da khana naba pangthokliba asima state asigi oina yamna kanaba oigani conference asidagi thoglakpa resolution pumba lengakta leiriba thopuba singa tanaduna kari tawba yabage haiba khanabiyu conference asina lorakpa warep sing arembada namsinduna thambiganu haina administrator asina appeal tawki ngasigi thoram aduga mari leinana NIA gi souvenir amasu release tawki numit nini chupna chathagadaba conference asida north east ki tongan ba state singdagi lakpa experts singna north east state ki oiba health education nupi angang gender inequality amadi entrepreneurship yauna tongan ba topics singda wangang gadori most of this bureaucracy they use the words finance and economics interchangeably without knowing properly what is what. The lines become quite blurred. Many times when we do financial analysis, they will say economic analysis. Some values are finance values, some economic values. So very difficult to say what is this type of decision we are making. If you have a good knowledge of economics, in administration, you can add a lot of value to the decision making. Lot of value. Otherwise, decision making in many systems is quite clumsy. ESS Manipur Startup ki matangda numit mangani chupna chatharakpa training program ngasilotion kre. Training asi planning department ki mating makhada Institute of Cooperative Management ICM na sinduna lamfel patalai ba institute asida thasi ki taradagi chatharakibani. ICM ki conference hall da pangthokiba training lotion bagi thoram aduda athoiba mitunglen oikiba Manipur State Cooperative Bank ki managing director A Subhasna startup scheme ki anisba phase ki oina MSCV da miyoi chamaga humbudra taret na senthang launa na bache tharakpagi manungda miyoi chamaga taret ta punna lupa crore aniga lakh kuntra mari ki senthang bank asina thadakre haukiba chahi khara asida entrepreneur naha kaya thoglaktuna lam kayada masana masabu thabak pijabata natana miyoi kayagi senmitlonda mateng panglakli haiki mahana makha taraduna senthang lauraga matam chana sel singattabadagi PMEG scheme sithakibagi mawongda startup scheme di tahangumsi miyamna IT return file thambiyu amadi civil report phajahansi masibu phajarabadi bank khudingmangna loan piroidabagi maram leite bank ataina piraktaba thoglabasu MSCV na senthang pigani haina mahakna phongdokhi ngasigi thoramadu da ICM ki former director Dr. N Ranjanasu Sarukyaki तारकपदा अइना सिदा खितंग हाइजनिंग बजे अखोइगी मणिपुर दा हेक तोबजे स्टार्टअप स्कीम हुजिति याम फजरी लोन पीदना कोदना तौरी अदुबु मसिगी पोसे अखोइ PMEGP की मोंगदनि सलहनगी गुमचे हाबसे अदु फजगरबा मणिपुर दा प्राइम मिनिस्टर एम्प्लॉयमेंट गारंटी की स्कीम जिगी मखादा लोन पिरम एदुबु लोन सिंगदबना हेनमनगी बदगी बैंक अमतना मसिगी स्कीम जिदा हुजि पैसा पिनिंगद्रेबा सेंगारगा PMEGP की बुपलागदी बेनिफिशियरी लाना खलक ओरंगनी डिपार्टमेंट के DIC दे हाइजलक ओरंगनी हाइबगी वाखल लोन सी बैंक सिंगसना लेग्रबनिना मसिगी पोच द पैसा थादा निंगद्रे हाइबा अदर मसिगी पोच थोक्तनबा स्टार्टअप की फर्स्ट राउंड सेकंड राउंड द खलिबा एंटरप्रेन्योर सिंगसिगी याम चाउना रोल लई हाइबनिदा नखोइना सोइरागदी मतुंग ताना लाको एंटरप्रेन्योर अमता पैसा सरकार नसु बैंक नसु पैसा थादा निंगोय हाइबा Thobal district ki mafam amada tha sigi hokiba tang ahumda chahi marfu taruk surobi nupi amabu izzat mahanaba hotnabada thangna yanduna amadi nungna sudat lambagi thokdokta chenabani haiba nupa ama jail da thazinkre jail da thazinkhraba nupa adu hairok part 2 mayai lekai dagi livestream anan chahi kuntaret apokpa ingo sabini
Anan asi thongdok adu thokraba matung Thobal District Police na tha asigi tang mapan gi ahing da phabangam khibani numit manga Police custody de leiraba matung ngasi Chief Judicial Magistrate Thobal gi mamang da puthoraki Judge Saduna Ananbu thongdok asiga mari leinana numit 15 judicial remand ta thamdana ba order peki Nupa si court te puthok matamda JSC ki mihut singh amasung nupi mayam ama thomjilakhi miyam adu court mamangdagi police na tanthoki Narcotics and Affairs of Border NAP ki additional SP TH Brinda amadi Saklemba RK na luchingba kangbu amana Kangpokpi district ki manung channa Waichai village amadi Lirok Nepali village ta lona yadaba mongda tharamba popi pambi singyan thatuna manghankre NAP na district police Kangpokpi Imphal West Imphal East ki commando team home guard NCB Forest official yauba apunba team aduna Kangpokpi district ke cycle police station na konba Waichai village ki lam ekar marfu amadi Lirok Nepali village ki turel mapal gi lam ekar tarada lona yadaba mongda tharamba popi pambi sing adu yanthatuna manghan khibani loinana hiramasigi matangda NAP police station na kesama register tokre hairi Bisnupur District Commando amasung kontramathoi suba Assam Rifles ki apun bakangbuna Bisnupur District ki tongan mafam ani dagi lo na thinkraba lalholov KYKL amadi United Comrem Revolutionary Army Ukragi Kadar ni haiba mioi ani phare pharaba KYKL gi Kadar adu ngangkhalawai awang lekai dagi Moirang Them Nautomba Elias Sanjit apokpa nilamani ni Ukragi Kadar aduna Moirang PS na konba Munnom Kuldagi, Lenmin Thang Kom, Apokpa Abum ni Hairi. Impact News na fangba pauda KYKL gi kadar ni Hariba Nautomba ase, Haukiba Tangtara ni Thogi Ayupung Tara Taba Matamda, Ngangkalawai Crossing dagi Pabani. Numit Adumaktada, Lenmin Thang Su Mahaki Mayum dagi Pabani. Lenmin Thang Paba Matamda Mahaki Mayum dagi point 32 gi pistol ama Kapa Yariba Maru Aniga Luinana Punky Hairi. Thakudingi Chief Minister gi Secretariat CM Nongthombam Birenga Miyamga Haktengnana Unaduna Pangthokpa Chingi Luchingba Singi Numit Amadi Miyamgi Numit Chatliba Tha Sigi Oina February Kunithoi the Pangthoklagani Haina Chief Minister gi Secretary Ningthozam Geoffrey-na Khudyek Piduna Thadar Pucherolamada Khanghalakli Loinana Numitasida Miyamna Chief Minister go Unaduna Wari Sanadringe gi Mangoinana Hiramadugi Matangda Aiba Cherol Hana Pisilaknabasu Cherol Asina Makatari Tata Motors ki Anoba car Altroz Gold Standard ngase Imphal da launch stokre Airport Road Talaiba Tidim Motors ta pangthokiba thoram amada regional manager Northeast Tata Motors Saumen Paul na Tata Motors ki Anoba car ase Maikum Hangtoki thoramada da SBI Imphal branch ki AZM Giris LIC Imphal branch ki branch manager L Laishan Tidim Motors ki MD PH Rajesh Yauna Mioi Kayana Sarukyaki Tongan ba machu mga dalakpa Tata Motors ke Anoba car Altroz asi safety design amadi Anoba technology kaya na customer singi pukning chingsin na ba hotnagadori. Valentine's Day gamari Lennon Alliance Club of Imphal Greater na sponsor tawduna ngasi tongan mamapam anida voluntary blood donation camp ani pangthokre camp ani adu Jenims Blood Bank amadi Porampatalaiba Sinai Institute of Medical Science ki campus ta pangthokibane Jenims Hospital gi thoram adu Lions Club of Imphal Greater gi sponsorship makada Blood Bank and Transfusion Unit Jenims amadi State Blood Cell and Life Savers Manipur na sinkibane Kem aduda Manipur gi tongan nursing institution amadi college singdigi lakpa mahiro yauna mioi chamarom na EPK loinana Sinai Institute of Medical Science ki oinasu institute asigi mahiroi humudra rom na EPK
State asida ahan boina Aimol Furuf ki Mahiroi Singi Union Aimol Students Union Manipur Sembagaluina na Union asigi khalaba member singda certificate khutsinabagi thoram ama Manipur Press Club ta pangthokre. Thoramadu Aimol Tribe Union Manipur na sinduna pangthokhibani. Thoramadu Aimol Tribe Union Manipur Desam amasung MSU gi Luchingbu Singh amadi Thomi Singh na sarukyakhe. Nauna semlaba Aimol Students Union asigi President oina Achung Lianate Vice President Oina C. Hayes Thangboy, General Secretary Oina Songto Dampu, amasung Finance Secretary Oina L. Ngairongna Pampuragani Hairi. Critics Forum Manipur na Sindhuna Second Critics Forum Annual Lecture 2020 Program February 13 gi ayuk pung mapan taba matamda Manipur Dramatic Union gi hold pangthuklagani haina Critics Forum Manipur na cherol amada khanghalakli hairiba thorum asigi manung chana towards an ethno-philosophy of Manipuri performance My Life and Time in Manipur haiba asida saknairaba Dr. Lokendro Arambamna Wangangadari amasung Cultural University gi Theatre Department na Sanaba Ingagi Nong Makoba T. Shilana Direction Piba Drama Amasu Utkani Haina Cherolasana Makhatari. Chief Minister N. Birena Lamdamasigi Miamda Luingaini Kumhaigi Yaifa Pauzil Pirakli. Chief Minister Namahaki Pauzilda Marumarang Hunbuki Kumhai Ase Naga Singi Kwaidagi Chauba Kumhai Amani Kumhai Asana Lamdam Asida Harau Tayamba Kumang Chausinba Purup Kuding Makta Amata Oibagi Lipul Sagat Pangamba Oirasano Hairakli. Naga Furuf ki oiba marumarang hunbagi kumhai luingai ni ga mari leinana Works Minister Thongam Biswajit nasu lamdamasigi miyam maru oina Naga Furuf ki miyam da yaifa pauzil pirakli. Minister gi pauzil namakata na hai kumhai asina lamdam asid leiriba Furuf kangluk masil gi marakta achet pamari puraktuna hena nungsinaba amadi chawkhat lamdam ama oirasano hairakli. Housing asi nongmagi sanabagi pauda. Lebawa sigi ahaluiraba nupa amadi nupi sanaroi lising mari henbana saruk yaduna. Kumalampang Main Stadium da chatharakliba nifumathoi suba National Master Athletics Championship ngasiloshin kre. Chathakiba Championship asi da nupa gi champion na point chahum humudra mari phangkiba Assam na champion aduga nupi gi champion na point Chamri Yankai Humdoi Pankiba Manipur na Takiba Luina overall team champion na point Chatret ka Humbudra Taret Funkiba Manipur na Taki. Thasagi Mapandagi Pangthokpa Hokiba Championship Asida Nupa Amadi Nupigi Jahi Kuntra Manga Mathag, Jahi Nifu Mangagi Mathag, Jahi Yankai Mangagi Mathag, Jahi Humfu Mangagi Mathag, Jahi Humbudra Mangagi Mathag, Jahi Marfu Mangagi Mathag, Amadi Jahi Marfudragi Mathak Singda Laiba India Gate Tongan Tongan Mapom Singdagi Lakpa Sanaroi Singna Makoi Gi Chahi Kanglop Singda Atoi Ahen Tanaki. Championship Asigi Ngasiloshin Bagi Achamba Thoram Aduda Education Minister Amadi MOA Gi President T.H. Radheshyam Yaski Minister Letpao Haukev Amadi Championship Asigi Organizing Committee Gi Vice Chairman L. Azid Kaluinana World Masters Athletics ke masak naraba miyoi kaya na saruk yaduna championship asida makong matang takraba team singda manamathum kaya khudol tamki ngasigi thoramadu da saruk yakiba World Masters Athletics ke president Stan Parkins na hauzi championship asida saruk yariba sanaroi singna makhata na practice leptana togduna lakadaba championship kaya da saruk yanana ba pukning chingsinki I have made so many friends now, and I've made many new friends here at this meet. I look forward to watching how you perform in Toronto, and I hope I see every one of you in Kerala next year. And to you ladies in particular, make sure that you take part in the second Indian National Women's Championships in September. It's a great initiative, and I hope it continues to go from success to success. And I just want to close by thanking those marvellous officials we had at this competition. You were fantastic.
Tarahumde Suba Manipur State League ta Muwanlai Athletics Club Sadar Hills Samasung GSC Churachandpur Ani Mai Pakre. Khumukcham Joy Kirsten ge Santhang Makada All Manipur Football Association Sindra Khumalampaki Artificial Turf Ground Chataragliba Football League Asigi Ngasisana ki Batrain Suba League ta Muwanlai Athletics Club Sadar Hills ki Sanaroi Lunzing Thang Amadi Songpu Sing Sit Anina Match ki Kontrani Thoi Amasung Nifumari Suba Minute Singda Chankiba Panzel Ani Aduna M Khabam Lam Khaibo Panzel Ani Amada Maitiba PK Jatharibil League Asigi Trahumde Suba Matstana GSC Churachandpurna SSU Singjamaibu Panzel Ani Amada Maitiba Pibangam K Match Asida Mai Pakraba GSC Churachandpur Gi Sanaroi Solomon Amasung Sadgau Thang Anina Matski Nifu Humdoi Amadi Nifu Mari Suba Minute Sing the Panzel Amamam Chanbangam K. Jathariba Manipur gi Khwaidagi Chawba Football League Asada Manipur gi Tongan Tongan Bamapam Singdagi Lakba Football Team Taramangana Sarukyari. Hayeng Jatharagliba State League Asigi Makhataba League Match Ani Sanaragani. Nipan Suba T20 Manipur Veteran Cricket Tournament Cyclone Thangmaiban amasung Model Club Chingamakha Ani Mai Pakre. Manipur Veteran Cricket Association ki mityang makhada ngasi ayuk langtabal public ground sanakiba tournament asigi ani suba league ta toss ngamkiba Cyclone Thangmaiban na batting hana sanaduna match asigi apiba over kunda wicket mari turaga run chamaga marfunipan lokhi. Match asigi ani suba batting sanakiba Oscar Pauna Kaitel Nasu match ki apiba over kunda wicket tare turaga run chamaga trai thoi khak lauduna match asi run humudra tarukta maiti banangki. Match asida ball yankai tarukta run marfu nipan lokhiba Cyclone Thangmaiban gi batsman Sashi Kumar na man of the match takhi. Jathariba tournament asigi ngasinong til sanakiba ahum suba league tana LCC Lilong Jazing na toss ngamduna batting hana sanakiba match asigi apiba over kunda wicket nipan turaga run chamaga tara nipan lokhi. Masigi Paukumda match asigi ani suba batting sanakiba Model Club Chingamakha over Tramathoi ball anida wicket amakhak turaga run chamakun lauduna match asi wicket mapanda mai pakpangamki. Match asida wicket amaga luinana run marfu manga laukiba Model Club Chingamakha all race na match asigi man of the match takhi. Jatharagliba tournament asigi hayeng sanagadaba mari suba league ta DSU Kwaketel amadi YWC Langtabalga manga suba league tana Chem Khagempali Amadi Model Club Chingamakha Anina Lamba Taunaragani. Asia gi oina track cycle thobada anirak Asian new record thambangam kraba Laitonzam Ronaldo ngasi Manipur Adventure and Mountain Biker Association Mamba Nasindra Wangkhaida leba umang Lai Linki Holder Opagi Thoram Amapang Tokre. Thoramadu Dr. Sanjeev Nepram, Brigadier Raminder Singh, SP S. Gautam, Amasung CFI Executive E. Bhubaneswar Su Sarukyaki. Ningsing Bayabadi Laitonjam Ronaldo Inglising Ani Taramapanda, Indonesia Gi, Jakarta the Pangtokpa Man Junior Team Sprint, Amasung Sprint Man Junior da Asian Gi Oina Anoba record Tambang of Kibani Heidi. Youth Integration Club YIC na Sindana Ahanba Haisnam Nilakamal Mobi Memorial under 40 kg 4-a-side football tournament ke third place title YIC Longjam Lekai na Phangbangam Kre. Ngasisana ki ba third place ki match ta YIC Longjam Lekai na Thoiba FC Hairokpo Panzel Ani Sinoda Maiti ba PK. YIC gi goal animak team asigi Sanaroi Martin jersey number 10 na Chanbangam ke. YIC gi Sanaroi M Vikasna Player of the Match Trophy Lobangam ki. Ngasidagi hauduna hayang faba numit nini chupna chathagadaba Royal Riders Manipur gi anirak suba annual sports meet haudokre. Sports meet adu Kongpal Kongkham Lekai Club ka khutsamnaduna Royal Riders Manipur na thaubu oina sinduna pangthokpani. Kongpal Kongkham Lekai Club ground the Pangthokliba sports meet asidapuna Royal Riders Manipur gi member Chani Romna Sarukyari.
Sports meet asida punna team mari khaidoktuna football, arm wrestling, 100 meter amasung 400 meter relay race, shot put amasung figure of 8 race event na chingbada athoi ahen tanagadori. Day couldn't give some at a day activities, Mama calendar walk on a Torombadagi, when sports secretary Marongi, Haptalino have Matanda, Wiziki Matanda, Malem Sida, Tareva, Lenatina, Kayama, Poli, Visidesi, Nakuk Nanaba, Haiduna Sana Konabigi, Huxtail Gimatanga, Amina, Hoi Haksang, Siam, Luna Nana, Amadiamna, Masamu, Pana, Lenabi, the Makta, Lapagi Horaga, sports Missia Quina, Sam Hazabani, Royal Riders, Manipuri, Quina Tauzeriba, Lebaki, the Makta, Quina Singum Manung Changan, pre medical Kayama, Tauba, Ua, Taba, Asina Singba, regulator sing. Angang ahal khakdana akhona singnu manung changa akhona ngasi bokta mateng panga university sida isa haibasisu sexual of the yadamnina akhoni sports event si akhoi tawbani sinjari basi lebak miyam support tawbiyo. February 18 Imphal gi polo ground da pangthokadoriba ahanba state level under 18 junior polo tournament asi saruk yanana bagidama Manipur gi polo club amadi team singna February 13 fawbagi manungda Manipur horse riding and polo association da khanghalaknaba Manipur horse riding and polo association gi cherol amada khanghalakli. Kuntaruk Suba sector Assam Rifles ki Chandil battalion na Chandil district ta Khelo India gi makhada ngarangdagi chatharakiba sports talent hunt ngasiloshin kre. Chandil battalion headquarters Jawahar Navodaya Vidyalaya amasung ARPS Palilda chatharakiba sports talent hunt aduda class 5 tagi class 8 fawbagi manungda leba mahiroi nupa macha 58 amasung nupi macha 29 na sarukyake. Talent hunt asida ARPS Silong the Sports Authority of India gi makhada athletics, archery, amasung fencing masana the training amadi mahit tamnana bagidamag mahiroi taramathoi shortlist tawre hairi. Arrive the bulletin as the headlines amuhnam yam thamzari. Taramathoi Suba Manipur Legislative Assembly gi Tara Suba Session Governor Dr. Nasma Heptilana Warol Piduna Hogdokre, Chief Minister Biren Namahaki Ihan Hanba Budget Lisingani Kun Mathoi Puthokre. Chathariba Assembly Mifamna Sanamahi Lining Buleba Asigi Religion Census Data da Yahan Nabaware Blaudrabadi, Sanamahi Lining Chatpa Amasung Yokhat Palup Singna Assembly the Thomzilagani Haina veteran politician or Joina Fongorakli. Saziwa Zildalai Kidaba Sek Waris Mistigi Mayok the same Kiba JSC na Manipur Human Rights Commission the case Sangatuna Misi Asida Chenari Bamio is in Cherak Pangana Bataksilagani Heidi. Tongan by examination center Chamaga Amada Arts, Science, Amadi Commerce ki apunba mahiroi listing kun mapanga Chamani Fumarina Saruk Yaduna. Kosem Naloba Chahiya Sigi class 12 ki examination ngasidagi haukre. Amasung Laibaga Sigi Ahal Sanaroi listing Marie Henbana Saruk Yaduna Kuman Lampak Main Stadium the Chatharakliba Nipumato Suba National Master Athletics Championship Ngasi Lushin Kre Manipurna overall team champion oire.